ꯎꯗꯕ꯭ꯔꯣ ꯑꯩꯅ ꯎꯠꯂꯤꯁꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯣꯛ ꯊꯣꯡꯕ ꯆꯥꯔꯛꯀꯦ ꯑꯣꯛꯁꯦ ꯑꯩꯅ ꯊꯣꯡꯕꯅꯦ ꯉꯁꯤꯗꯤ ꯑꯣꯛꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯅꯦ ꯏꯁꯥꯁꯦ ꯈꯔ ꯍꯥꯡꯉꯦꯅ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯈꯔ ꯍꯥꯞꯆꯤꯟꯕ ꯇꯤꯜꯍꯧ ꯂꯩꯔꯦ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ ꯀꯩꯁꯨꯕꯨꯗꯤ ꯌꯥꯝꯗꯦꯕꯀꯣ ꯑꯗꯣ ꯆꯥꯔꯛꯑꯒꯦ ꯊꯣꯡꯕ ꯇꯝꯕ ꯑꯣꯏꯅ ꯑꯩꯅ ꯈꯔ ꯊꯣꯡꯕꯅꯦꯕ ꯃꯊꯪꯗꯗꯤ ꯊꯣꯡꯕ ꯍꯩꯔꯕꯅꯤꯅ ꯐꯖꯅ ꯕꯣꯔꯥ ꯕꯣꯔꯥ ꯊꯣꯡꯉ ꯆꯥꯊꯔꯛꯑꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯊꯥꯎꯗꯤ ꯊꯥꯎ ꯌꯥꯝꯃꯦ ꯑꯩꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯈꯨꯠꯅ ꯀꯣꯠꯂꯦ ꯃꯌꯥꯝꯅ ꯆꯥꯎ ꯍꯥꯏꯕꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯆꯥꯔꯛꯀꯦ ꯍꯥꯎꯋꯦ ꯑꯩꯅ ꯊꯣꯡꯖꯕꯩꯔꯪꯗꯦ ꯐꯦꯠ ꯌꯥꯝ ꯌꯥꯎꯋꯦ ꯐꯦꯠꯅꯤ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯑꯃꯨꯛ ꯆꯥꯒꯦ ꯑꯩꯅ ꯃꯍꯤ ꯑꯃ ꯌꯥꯎꯍꯟꯗꯕ ꯑꯗꯨꯅ ꯀꯪꯉꯦ
이전자 짜버기 된 것에 끝난 거래 거라고 비벼야 돼. ꯆꯥꯛꯁꯦ ꯂꯤꯛꯅ ꯍꯥꯞꯄ ꯏꯊꯟꯇꯅꯤꯅ ꯀꯣꯠꯄ ꯍꯩꯔꯔꯣꯏ ꯑꯩꯅ ꯒ꯭ꯔꯦꯚꯤꯗꯁꯨ ꯌꯥꯝꯅ ꯐꯖꯅ ꯍꯥꯎꯔꯦ ꯑꯣꯛ ꯊꯣꯡꯕꯒꯥꯏꯗꯤ ꯀꯩꯁꯨ ꯂꯨꯔꯝꯗ꯭ꯔꯦ ꯆꯅꯝ ꯁꯨꯔꯅꯤ ꯇꯤꯜꯍꯧ ꯁꯨꯔꯅꯤ ꯁꯤꯡ ꯁꯨꯔꯅꯤ ꯂꯣꯏꯔꯦ ꯂꯥꯁ ꯄꯤꯁ ꯑꯩꯅ ꯄꯥꯝꯕꯗꯤ ꯂꯦꯌꯔ 3 ꯆꯠꯄꯤꯗꯣ ꯑꯁꯤꯕꯨꯗꯤ ꯊꯣꯡꯈ꯭ꯔꯕꯅꯤꯅ ꯈꯪꯗꯦꯕꯀꯣ ꯊꯣꯡꯗ꯭ꯔꯤꯉꯩꯗꯗꯤ ꯎꯗꯕ꯭ꯔꯥ ꯑꯩꯅ ꯎꯠꯂꯤꯁꯦ ꯎꯗꯕ꯭ꯔꯥ ꯂꯦꯌꯔ 1 2 3 ꯆꯠꯄꯤꯗꯨꯅꯦꯕ ꯑꯗꯨꯅ ꯍꯥꯎꯋꯦꯕ ꯑꯗꯨꯅ ꯎꯠ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯗꯣꯟꯠ ꯐꯣꯔꯒꯦꯠ ꯇꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ